आकाशवाणी इम्फाल नयनी देवी ने पाव पाजरी अहानबद मरुओइबा पाव एनडीए सरकार न चही तरानिथोइ मपुंग भारतपगा मरी लेना ngasi थौबाल जिल्लादा भारत मीडिया वर्कशॉप पांगथोकली नोंमदा तंगाई फदन चंगब पोलम सिंह पुबा गाड़ी चौहुम इम्फाल जिरिबाम लंबीदा ngasi अयु सिक्योरिटी की अकनब चेक्सिन थौरांगा लोइनाना इम्फाल की दमक जिरिबाम थादोखरे लोक सभा द पब्लिक एग्जामिनेशंस प्रिवेंशन ऑफ अनफेयर मीन्स एमेंडमेंट बिल लिसिंग अनि कुंतरु मखाताना खनगनी अमसुंग ग्लासगो कॉमनवेल्थ गेम्स मणिपुर की मंदेंगबम जादुमनी बॉक्सिंग दा तकमान सोइदना फंगलगनी एनडीए सरकार चही तरानिथोइ मपुंग फारकपगा मरी लेना पांगथोकपा थौरमसिंगी मनुंग चन्ना ngasi भारत मीडिया वर्कशॉप थौबाल जिल्लादा पांगथोकली केंद्र की इंफॉर्मेशन एंड ब्रॉडकास्टिंग रीजनल ऑफिस इम्फाल चिंदुना जिला असि खेटी जंगलेंदा पांगथोकलिबा थौरम अदुदा PIBRO इम्फाल की एडिशनल डायरेक्टर जनरल डॉक्टर इंगम पामे असिस्टेंट डायरेक्टर CBC ऑफ F4 Chandel Moirangthem Rustam Singh amasung MCO PIBRO Imphal Pusma Maibamna Presidium member oiri thauram asigi manung jana PM Surja Ghar Muft Bijli Yojana PMSG MBY gi objective implementation amadi impact in Manipur haibe hiram asida technical session amasu pangthokani session asida MSPDCL gi general manager SH Niti Devi amadi manager Nungthombam Purnima Devi ne wangangani tungda wahang paukhunggi tharumsu pangthokani National Highway Contractor Imphal Jiribam Lambidan Umada Tangai Padana Jangba Polam Jing Puba Gari Chahum ngasi ayuk security ki akan beceksil thoranga loinana Imphal gi damag jiribam thadokre aikoi gi jiribam pawming athem bi sajitna hai kanboi ani thokna chatkiba gari sing adugi manungda LPG petrol diesel kerosene amadi hidak langtang chingba polam sing puba gari kaya yauri ahan ba thadokkiba kanboi adugi manungda LPG puba gari kunthra mathoi petrol mathoi diesel tarani pan yauna atai polam sing puba gari kaya yauna punna pochai thanna yawba gari chamayang khai yauri ani suba thadok ki bakan boigi gari sing adugi manungda LPG puba gari mari cement tara taru hidak langthak puba gari ani yauna atai chana thaknaba polam sing puba gari yauri gari jahum thadok rabat matungda hujik jiribamda pochai thanna yawba gari chani kunthra panduna lei Security Force na Kakching Jilla ki Tokpaching Mayai Lekai dagi Pambaina Luching by UNLF ki Self-Style Sergeant Major ama Faraba Miwe si Thawal Haukatagini Hairi Mahak Miam dagin amduna Sel Kaibada Chen aba Miwe ni Haina Manipur Police na social media da Thagalakpa Warul Amada Hairi Guru Purnima Numitnal Akpada Pradhan Mantri Narendra Modi na lebak asigi miyam da yai papaujel piri social media da thagat pawarul amada Sri Modi na hai Guru singna lausing gyan piba khakna tana makhoi gi sitcha singda positive energy piduna makhoi bu pukjel chawbagi wakhalon amasung aphaba gun singi mamal hengat ahli Mukhyamantri Yumnam Khemchana numitsi da piba paujel amada hai numit asina lakpada miyam da gyan lausing piri be Guru sing amadi Oza sing da ikai khunaba utli tabiriba pawasi Akashvani Imphal dagini Lok Sabha ngasi the Public Examinations Prevention of Unfair Means Amendment Bill lising ani kuntaru makatana khanagani bill adu khanaduna pass tawinaba kendra gi mantri Dr. Jitendra Singh na sabha da ngarang mupto tawrakhibani bill asina the Public Examinations Prevention of Unfair Means Act lising ani kunmari semdoknaba prastab tawri aina asida maralebe sing sahi tara phawa phadok piba lupa koti tara Power Pine Toba Masung Maral Matum Matpan Sing Bayauna Akan Baserak Piga the Basingtaninga about provision Kaya Yauri Billadu Muptauraduna Dr. Jitendra Singh Hai Lebak Asigi Mahiro Sing Amasung Naha Singi Ifanaba Makoibo Asoy Angam to Wandanaba Sarkagi Achetpa Pireplay Hibadu Anoba Ain Asina Amukano Utle Mantrina Hai Lebak Asigi Naha Singi Tungi Punchibu Kanagumba Amatana Santai Nabayaroi Haiba Pradhan Mantri Narendra Modi ki phirep adubusu masina amuk ana phongdokle
BJP की MP Bansuri Swarajna ain asi awonba puruknabagi khongthang amani hairaduna chumna amasung amakpa leitana parikha pangthoknabagi damak asigumba ain asi tangai phade haiki Samajwadi Party की MP Akhilesh Yadavna tongan ba parikha singda paper leak obegi wathok leirakpada nungnangba phungdokhi mahakna hai Lising ani kunmari ki anoba ek asi leiraba phawada kumsigi ni UG parikha gi paper leak oikhi ngarang khanat nainaba aduda Trinamool Congress TDP DMK ki MP sing yaukhi Congress MP Priyanka Gandhi na sarkar bo mahiro sing ki punchi ngakpa ngamdre amasung education system apangan sonta le haina maral sikhi Apar Ashangi ising chau nanglaba jila singdai ichau gi phibam tapna pagalakduna mahusa gi phibam da anjilakle ayamba mapam dai ichau gi ising hantarakle ichau nanglaba mapam ayamba da electricity yauna tangai phatab thabak sing hanagum pangtokpa haure adumoina mag ichau jita sikhibe mi masing humphudra manga sure ngarang Sibsagar jila da mi tare sikhibagi pau phangi Ising isauga mari laina ba thodokta leikhidraba mioi singi imungda postmortem tawbagi tangai phatab thamdana lupa lakh mari ex gracia piragani haina Mukhyamantri Himanta Biswa Sarmana lautokre numit kuntra hena thiba khanglaktraba mioi singi imung manungda su lupa lakh mari sarkarna piragani masigi mathakta leikhidraba singi imung manungda chief ministers relief fund dagi lupa lakh manga asu pigani ising Ichau asina phibam luna soalaba imung lak ama henbada su makhoigi khuda ki tangai phadab sing leinaba lupa lising taramanga piragani Glasgow da chathariba Commonwealth Games lising ani kuntarukta Bharatna hojik phawada takaman taran ithoi phangduna medal teligi mapan suba mafam da leiri masigi manungda sanagi takaman ani lupagi taret amadi senjeng ahum yauri games asida Gulbir Singh na meter lising taragi lamjenda lupagi takaman phangduna anobai itihas semkhre nupigi kilogram humfu mapun gi weightlifting da Harjinder Kaurna lupagi takaman masu phangki mahaki si tharaga Glasgow da pangthokba weightlifting gi event ipan gi manungda Bharatna takaman phangba taret sure marak asida Bharat ki boxer mari semi final changduna yamdrabada senjengi takaman amadi soidana phangba yabagi othokpa leire adubu makhoina madu lupa natraga sanagi takaman othokna pa honaga dauri games asigi boxing mazhanagi nupagi kilogram 55 gi kanglupta Manipur gi mandeng jadumani sing semi final changle ngarang midang sanaki pa quarter final da jadumani na mahaki Zambia gi lambabu point manga sinoda machiba piram khibani semi final tha jiki kuntrama toida sanagani nupigi kilogram humphudra manga gi kanglupta Laplina Borgohen kilogram 53 gi kanglupta Pretty Power amasung kilogram humpu gi kanglupta Priya Gangha su semi final changle medal teli sida Australia na sanagi takaman kuntramanga lupagi tara nipan amati senjengi kuntaret punna takaman marifu phangduna makokta leiri Sama kuntramanga suba Duran Cup ki Imphal gi Kumalnapak Main Stadium da chathariba sida Imphal lekta aheng FC Reng Daiga Indian Navy football team ga sanagani Nagaland gi Chumuke Dima jila gi Khopanala da thaji ki taram da thokiba bomb pokhabi thodok adu thijinbigi tabak Kendra Sarkarna National Investigation Agency NIA da sinakre bomb pokhaiba du da Sam Rifles ki mioi amsiki atai mari sokhi Nagaland ki Director General of Police ki office na high Kendra ki Greh Mantraloi na thodok adu NIA ek lisingani nipan gi makhada maral langjabani haina lawi aroibada maruiba paw mo India Sarkarna Jahi Tarani Thoi Mapung Bharak Baga Mari Laina Nangasi Thawal Jila da Bharata Media Workshop Pangthokli Nongmada Tangai Patana Jangba Polam Singpu Bagari Jawhum Imphal Jiribam Lambidangasi Ayuk Security Gi Akanwa Section Tawrangal Oina Imphal Gi Damuk Jiribam Tahdokre Lok Sabha Nangasi the Public Examinations Prevention of Unfair Means Amendment Bill Lisingani Kuntaru Makhatana Kanagani Amasung Glasgow Commonwealth Games Tam Manipur gi Mandeng Bam Jadumani Boxing da Takamana Masoidan Panglagani Paulujare